ngasi numida waram phongkhiba tongan Manipuri se phongsingdagi maruoibe I pausing khongasaraga Manipur to optional gi maikeidagi myamna thamjagi ahanbada Government of Manipur Secretary Education S Department dagi Office Memorandum amangasi March kitang mapan Englising ani kungini thoisida Commissioner Education S Higher and Technical Education Government of Manipur M Hare Krishna tholakpa Office Memorandum amamyamna thamjagi myam yeng taminasi adugo office memorandum gi subject asida piribisi myam maru oina reopening of schools college amasum atopa educational institutions singini hawkhiba hapta khara sida state asida covid-19 gi situation si improvement oirakpa aduga vaccination gi sang oja sing staff sing amasum sadra singda state asida laribising desu improvement oirakpana maram oirakana government na maduna maram oirakana government of Manipur na decide tawre madudi Educational Institute khudingma classes khudingma ki opening tawragani hari basigi manungsana residential school hostel boarding school amasum coaching institute amasum loina na atopa khenaba Ministry of Government of India na operate tawba dugumba institution singsu state asida hangdoklagani hari duga ma khaki hangdokadaba matam sina March ki tang 10 dagi haugadabani order ama thoktriba phawba satnagani hani supali loina na chhatra sing oja sing amasum all stakeholders singi punamak safety oinabagidamakta health department na piriba loina na standard operating procedure guidelines sing health department issue toriba singsi ngakna satkadabani hainasu ngasigi office memorandum masina pali makhasa tharakpoina to papaw khrana board masing thinaba semsaba loikre sada marfugumapan board thadanaki Phase ani thona pangthokiba taragani thusuba Manipur General Assembly election na punna sada marfugumapan bot thadana khibaga loinana hayeng March 10 da bot masing thibigi thorang khudimak sem saba loire han CEO Manipur gi makedigi phungdorakli ngasi CEO office ta pangthokpa pawgi mipim amada Manipur gi chief electoral officer Rajesh Agrawal na hai EVM sing ngas asi haujikti tek ta kaidana security marol ahum na ngak senduna strong room amada thamli strong room khudima pungkun gamari CCTV thami tonganba TV screening singsu strong room gi mapanda thamduna ngak seli hayang bot masing thigidori basida counting center taragani thoida coordinating hall nifuga mathoi legani masing thibigi thabak March 10 gi ayuk pung 9 dagi postal ballot na hogani pung 9 makhai dagi EVM da thadana khiba bot masing thiba hogani district khudingma ki DEO sing amadi ASP sing da CFPF amadi state police yon security matik sana thamna ba phongdokre mana high counting hall khudimakta ECI na khalaba general observer amamam legani punna general observer nifuga mathoi legani masing thibigi thabak sing district control room amadi state control room da utkani masing thiba loerba matung aroiba phaladu voter helpline F amadi website www.results.eci.gov.in mayamda spell tawjaramge www.results.eci.gov.in dagi fangani hari kanglagi nungsup thangba gate su utkani masida sunatana CEO office ki media cell dagi press ki khutang su fangani haina su phungdoki Manipur Legislative State Assembly gi mikalasi sada 89.3 amadi 86.4 thadanaki phase ani thona February 19 gi manungda Assembly constituency 36 sada maudra amadi hena bot thadanaki AC humpu gi manungda wangoina khwaidiki yamna sada 94.8 bot thadanaki mathangda Sandel sada 94.3 Mayang Impal da 94.1 Lamlai da 93.7 Tengnopal da 93.5 Lamsang da 93.4 Hianglam da 93.4 Hairok da 93.1 thadanaki nupi voter sada 90.5 tholaktuna nupa voter sada 87.9 digi henki apunba PWD elector lising taraga mariga songwaga humfuga manga leibigi manungda sada maudrana bot thadaki PWD lising amaga saniga kuntraga mangana makoi gi yumdagi postal ballot ki matingna bot thadaki sai marfu amadi mathaki ahal punna lising nifuga mathoiga sanipan ga marfuga mathoi lebigi manungda lising taret ka sahumga humfuga mathoina postal ballot ki matingna bot thadaki hainasu pausna palakli makasa tarak poina to papa mana strong room gi thabak thoram sing da saruk yagadaba mute sing matam sana tharakna ba khangalakli urkul AC phungyar AC amadi singai AC gi EVM sing BBPAT amadi postal ballot sing counting hall da
पूनबगीदमक उरखुल की मिनी सेक्रेटरीट की साउदर्न ब्लॉक डिस्ट्रिक्ट वेयर हाउस अनि हयेंग सचत तरा के अयुक पुंग तरुक मखाइदगी हांगलगनी हाइना डीओ सु ओइरिबा उरखुल की डीसी कृष्ण कुमार IAS na sirol thoktuna mikhal thengnariba mirep sing election agent sing amadi urkhul mathau toriba political party sing mute sing na khankhre sirol asinai urkhul amadi kamjong district ta mathau tawba sakhanglaba national amadi state political party sing na strong room lunsindriba phawgi processing da sarugyana ba makoi makoi gi mihut ani ani stamp size color photo ani yauna authorization letter ga loinena tharakna ba khangalakli atopa paw manamo Chief Minister ga yana ba purakre khongjang handokre tha sigi mari ge hing nong yai da nongmaina palaba matung sesat manga ge ayukta leikidraba wangjing hawdamba maning laikai digi laima pokpum amuba Elise Arun gi misi gi matang na GAC sangsilakpa khongjang singa dugi matang da ngasi Manipur lenga ki Chief Minister nongthongbam berena masum GAC gi unaduna wari sanaraba matung yana ba purakpa digi khudak digi khongjang handokre GAC gi co-convener Texam Roman Kandana Fundorokgi Matunga Sinuntil Chief Minister and Berian office Kada GAC Gori Sanabada Yasinabadu Purakani, Chief Minister Gimakedi GAC Talibu Wakatsing Atuba Tapa when a pang Tolagani Habi Tazava, GAC the Pibide, Maramaduna Laikidraba Amugi Tawai Outer Bahaksa and Sila Ragani, Aduga, Magi Aruba Matomang Pang Tolaganaki. Amuwa misigi asumba fangna bohona berdasar uyakiba punama pusu GAC gi mekedi ta wimal khangbu usari haina suko convener Roman Kantana makataki ngasi gi Chief Minister gu unabadu da wangsing tenda AC gi MLA paunam brojena madi GAC gi atai thapu busing su saru yaki loisilak poina to papa mana RIMS Hospital ming sanbada RT-PCR test tawraroi RIMS Hospital layeng na ba ming sanbada RT-PCR test obo mathau tararoi haina RIMS ki medical superintendent Professor N Sanjina order mathokre order aduna makha taraduna Directorate of Health Service Manipur na COVID-19 test obo mari lainana thokpa revised advisory gi matungina angang unana bo hospital layeng duna leiriba pregnant oiraba nupi sing yauna surgical nurse surgical ga mari lainaba layong uthoktaba anaba sing layong uthorak triba fawba test tawroidabani loinana hospital asida layeng na ba mingsan mamadi investigation singbu sing tawboda RT-PCR test tawba mathau tararoi adu moina mak neuro natragana trauma ICU da mingsan badadi pung humdragani thoigi valid oiriba RT-PCR TrueNet test tawkibegi negative report soidana loina rakadabani hairi hena pausna makhatana palakli Tendakpa paw mana board masing thibida EVM machine semdok semjin tawkhigidra haibigi singna balai ozoi handak pangthokiba Manipur Legislative Assembly gi hayeng board masing thigadoriba sida langthawal AC gi oina polling station mari gi EVM machine semdok semjin tawkhigidra haibigi singna balai haina mikhala sida Congress ki mire boikiba veteran politician Okram Zoina pawmission phongdokre ka wada lebo Okram Zoi gi yumna pangthokpa paw mi phama madama na makhatana hai board masing thigadoriba sida ECIL gi engineering season bayaroi polling station singa dudi kendra sigi polling station 20/2 khongnang phaidikpi awang laikai 20/4 kawa sorakhama makha laikai 20/12 kawa laiprakpam laikai amadi 20/26 naran kunjin makha laikai ni hairi mikhala duda hairiba polling station mari sigi EVM machine sing yadaba yauki aduna board masing thibada polling station adugi EVM sing tongan thamgadabani loinana board masing thiba matamda BVP ta tholakiba voting slip adusu yauna thigadabani board masing thibaga mari lainana mathau sizinariba engineering singna board masing semdok semjin tawbi kudongchaba phangandana bigidama counting hall sangaloidabani sangdaba yadragana atopa ma arrange tawba amadi makhoigi mafi marul hongdo handuna masa sector of matungda sangangadabani loinana EVM machine pahaloidabani hainasu pausna makhatana phongdorakli adu ngasi goinadi myam paus matang asa lusinjarage amasum pathoksa gi bida soikiba lanki bi yaurus myam nga pigani matam goba maru ebe paus su myam dale palaitana update pijarake and thank you